ngasi nungdaram phong mo che phong da maroiba paw khra myam da share tawjage lakoi pat gi solar plate amadi battery na singba huran khrei Bishnupur district headquarter da leiba lakoi pat ecological park ta khinba solar plate taru battery taramathu amadi post yauna solar plate ani sakang da singna huran khrei hari hiramasi gi mari leinaba lakoi pat ecological park ki secretary na ngasi Bishnupur police ta FIR ama thangat khrei solar plate khilliba jaga asi lakoi pat ki hek thangnabada Indian Army camp leiribane solar plate khilliba manak asida Army camp da sangthok sangsin tawba yabagi lambi lei matau karamna Army camp leiriba mafam asidagi solar plate amadi battery sing irai line huran kibano haibisi yamna singnaningai oiri hairi amaromda lakoi pat ki maning thangba sarukta Army camp leiriba asina laikai gi oiba lam kharasu khudum sangsinduna leire maramaduna lakoi pat ecology park asigi mayaida Army leiba asi miyamna pamdre athuba matamda Indian Army gi camp asi hongdok khaningbagi apambasu miyamda leire haina pawsna makhatana phungdurakli atop paw manamo Chief Minister N Biren gi yanaba purakpadegi BDF singi strike handokhrei matam kyadagi All Manipur BDF Welfare Association and District Tara Taruki BDF lising taraga yankhai gi matam ga sanaba honorarium PU service security thambiyu regularization tahallu amasung sahi ama tha tara humdu gi talap phangalu haiba demand kya tanduna hokib July tara taruk tagi hauna numit nifuni gi hena arm down pen down strike guardian association yauna tuan ba khongjang adu yasinaba purakpadagi handokhrei Manipur gi Chief Minister gi association asigi advisor yauna ngarang nungthil pung ani taba matamda yamna kupna khanaraba matungda BDF singna taliba demand sing asi maram chaba ngaktani hauji COVID-19 gi oina thengnariba lantheng asina Manipur gi oiba sel thungi phibam aduki matik sokale maram aduna BDF na taliba maram chaba dabi sing adu sakar asina piba ngamdabane sel thungi phibam phagalakpaga loinana BDF singi demand sing asi sakar na pina bo honagani haibgi thajaba piki loinana BDF Welfare Association gi maikei digi makoina taliba demand sing marik sumna yawa memorandum amasu Chief Minister da pisin ki hairi Chief Minister ga unaduna yanaba purakpadigi hayengdigi hauna BDF singna masagi mathauda hanjinduna duty tawragani duty hanjinba matamda BDF singna mangjongnana COVID-19 hana test tawtholaga join tawbiyu haina su association gi maikei digi khangalagli haina pawsna makhatari atopa paw manamo lupa lising manga PU yade haiduna tata driver furuba ASI suspend tawkhrei tha asigi kunga manga gi numidang pung 12 minute ni phurom taba matamda Dimapur dagi lengoi puduna lakpa tata driver ama mayang Imphal police station gi ASI amana lusingba civil dress setpa kangbu amana tamthina phurakpagi thawongda sienaba mayang Imphal police station ASI ke umajit singa ngasi thabot ki suspend tawre haina Imphal West police ki SP Mega Chandrana thokpa order amana hairi ningsingba yabadi MD Nasir Khan sei kunga mapan apokpa MD Alauddin Khelakong mamang lekai digi tata driver sina thasigi kunga manga Dimapur dagi lengoi puduna lakpada ASI omajitna lising manga piramu natrabadi satpa yaroi haiduna athibo hai kya sijinaduna tamthina phukhi aduga lupa lising anisu lahowi watho asi paukse singda phongnarakpadagi makhatana inquiry ama satharaba matungda ASI si ngasi thabaktagi suspend tawkhibane marak thana mapalam gi oibo content masang tang mayam hapsaramge Japan gi PM pham thadoknaba warep laukhre Japan gi Prime Minister Shinzo Abe masagi anaba amana maram oiduna ngasi Prime Minister gi phamdagi thadoklagi hana phongdokre hairi wafam asing ngasi Tokyo da pangthokiba press conference amada Japan gi khwaidigi sangna Prime Minister oiragliba Shinzo Abe na phongdokhibane mak masagi anaba amana maram oiduna pham asidagi thadokpa pambane hena su pawsna makhatari atopa paw manamo Manipur da thokpa yamna wahang ama hangninga oiba content anga me share tawjage Pharmacy na COVID-19 test report piramle hauji state asida COVID-19 Laichat asiga mari lainana miyamna pukning laitadana leidingai cherak asida pharmacy amana COVID-19 test report piramba thengnabadagi Directorate of Health Services na athuba matamda pharmacy aduda che thaduna report pikhalakna bakhan khrei press na phangwa pawgi matung ina Imphal West district ki yumnam khuidrom makha lekai wangoi da leiba AK pharmacy haina mingthonba pharmacy asida thasigi kunga tarukta miyo ama COVID-19 test report pirambane test report aduda maming laifam gender sahi contact number date of birth Aadhaar number result haina mathang thabaga loinana khogendro kauba miyo aman authorized signature tawi hai ribe report asiga mari leinana
State Drug Controller cum Licensing Authority Directorate of Health Services Manipur and Remote Kumar Maitei AK Pharmacy that notice thaduna unauthorized oiba mong the COVID-19 test report Piribano haiba asi athuba matamda ayiba sirol piduna khangalakadabani hainasu se thakre haina pausna makhatana phungdorokli Loishilakpada Manipur gi COVID-19 gi update masang tang mayam da hapsaramge Zenims ta COVID-19 positive oiraba miyoy ani ngasi laikhidre puna laikhidaba miyoy kunga teret sure COVID-19 positive oiduna porom part lairiba Zenims hospital gi COVID ward layengduna lairakiba miyoy ani ngasi laikhidraba miyoy ani asi tharaga hojik phawbada Manipur COVID-19 laisatna maram oiduna laikhidaba miyoy puna kunga teret sure ngasi ayuk pung ohum taba matamda Zenims hospital laikhidraba miyoy asigi maming Dev Kumari Devi Sainipu Mapurobigi ming Om Prakash Sakawi Imphal East District ki Telepati dagini ma haukiba July kunga mathoida Zenims hospital admit tarokibane makata na COVID-19 test tawba matamda COVID-19 positive oibadagi layang chatharakibane laikhidraba miyoy asi tuan ba laina kayamarum amasu naba miyoy ni hairi Zenims hospital asimaktada ngase yuk pung manga ga minute yakai manga rom taba matamda laikhidraba COVID-19 positive oiraba miyoy adugi maming Harindra Rai sai yakai ga manga tara suba Assam Rifles ki Jawane Imphal East dagini hairi laikhidraba asi haukiba August 10 dagi numidang pung nipan taba matamna Zenims hospital admit tawduna layangki makata na COVID-19 test tawbuda positive oibadagi COVID ward layang sathaduna lakhibane laikhidraba miyoy asisu tuan ba laina kaya na hana naduna lakpa miyoy na haina pawsin makata na phungdorokli pawsi lushilakpo ina mayam malem gi oiba amasum India gi oiba COVID-19 update hapcharamgi ngasidi India gi apunba confirm case Lak kuntrau hum dagi lising maudrani thuga sahum ga humpu ga teret yaure ngasi nungthilpung mga phawbagi report ta yumpham oiraga malem gi oina COVID-19 license sian khiba mi gi masing lak nipan ga lising kuntra taruka samri ga nifu ga taruk shuki baga loina na apunba confirm case kor aniga lak nifu taruka lising humpu mariga sam ga yankhai gi nithu yokre Laichat asidigi miyoy kor amaga Lak humdrama thuga lising taraga nipanga samapan ga kun ga humda recover tawduna hauji miyoy lising humpu taretka lising nipanga satreka marfu ga humda active case ta lairi India gi oina su Laichat asina sian ki ba mi gi masing lising humpu mathuga satreka kun ga manga sukre apun ba confirm case na lak kuntra humda ga lising maudrani thuga sahum ga humpu ga treta laiduna recover lak kun ga manga ga lising marfu manga ga supna gi kuntra ga tare tawbangam khre Housing active case ta lak taret ka lising nifu manga ga satru ka manga da lairi malem gi oina USA da miyoy lak humpu ga lising nifu mathoy ga samri ga nifu amadi Brazil da miyoy lak kuntra taret ka lising humpu mari ga samri ga maudra humdoi positive oiduna malem gi oina khwaidigi yamba positive oiba ahan ba amadi ani suba leba oiduna India na ahum suba da lairi Laichat asina malem gi leba Sani ga taraga manga romda saitheng phangali haina su pawsina makata na phungdurok le duga mayam anobo paw hek lakpo mayam da update pizarage share ga video singa si matang sa lo sinjrage and thank you